Kadai fauba chumbagi haibadudi laingakna thijinba mathau tare. Khulai Leinaba popi tharibasingna Kani KG Amamam KNO KNA da donate Tougadabani Haiba Cherol viral Oire. Pawasi pandam pawsi dagi lokhatjavane. Government ka suchanariba group KNO KNA gi maikay dagi popi tharibasingna Kani KG Amamam donate Touraknaba Khanghallakli. Kuki nation amagida maghawriba lan asigi Khulai Leinaba ni haina Khanghanba warol ama social media da viral oirakle. KNO KNA gi joint finance 3rd Battalion Kuki Army Camp Sinai Mr. Morris Kuki and Mr. Paumilen Kuki na Cherol ama thoktuna popi tharibasingna Kani kilogram amamam donate tawraktuna Kuki nation gi maram gi damak Khulai Leinaba ni haina khanghalle su group KNO KNA na khunja khudingmak amade popi thabasingda business permit card issue tawwe asigumba permit card fanglaba miyoisingna popi thagadabane kanagumba miyoisingna permit card asi yaudana popi tharamlabade makhoidagi lupa lakh ama fine thialle social media da viral oirakliba Cherol asi kadai fauba chumbagi haibadudi laingakna kumna thijinba mathau tare. Noida sector 143 scam Meeoi taraga mathoi amagasu Maming Laothorakpaga Loinana KCP PWG da Changjaraknaba Khanghallakli Pawasi pandam pawse dagi lokhatjavane. QNet Noida sector 143 telephonic online scam da senavani haiba Meeoi singi maming haukiba January taraga mangada KCP PWG MC unification na Laothorakpaga matung ngarang makhata na Meeoi taraga mathoi gi maming Laothorakle Loinana hairiba scam asida chenariba Meeoi singasi numit humni gi manungda Changjaraknabani haina laloglu basina akanba wafam thamlakle KCP PWG MC unification gi PRO chingkhai ngan bada thadorokpa Cherol amana hai war on online financial crime online fraudulent activities haiba pandamda task force semgatpaga Loinana January taraga mangada lup asina thokiba press release aduda sithau bas scammer kharagi ming leibak miyamda lauthoksare Meeoi sing adudi Kiran Bala Usam Thaudam Boilemba Barun Naurem Laina Yangkhom Moirangthem Boboy Koko Korok Thang Nelsal Thingnam Adimpa Mai Somrani Naurem amadi Nikesne hairiba Meeoi sing asi scam asida chawna thaudang lauriba Meeoi ngaktane Meeoi sing asi UP gi Noida da leidaga operation tawbani haibasi lupna khangba ngamlei makha tarakbada lupna thamjaningba wafamde January taraga manga amasung ngarang thokliba press release asida palliba main accusing asigi mama mapasing na miram da lolaga leiriba angang sing asi miram dagi athubada kauthokpiduna lupta numit humnigi manungda Changjarakadabane karigumba lupki Cherol asibu tarai na lauraga isa gi angang singbu miram da makhata na lolaga thambigi haibagi wakhalda stand tawraga leiravade madugi teksak imung manunggi Meeoi singna pujagadabani haiba wafamso laloglup asina thamlakle Kuki zo council gi Mihutsingna MHA da separate administration demand Toukhre Pawasi pandam pawsi dagi lokhatjavane New Delhi da laiba Ministry of Home Affairs MHA gi office ta ngarang Kuki zo council gi Meeoi marina saba mihut kangbu amaga MHA gi official singa unaduna wari sanakibaga Loinana Kuki zo council gi maikay dagi Manipur da Kuki zo gi oiba separate administration ama Leinaba demand Toukhre Loinana Union Home Minister Amit Shah da memorandum amasu Kuki zo council gi maikay dagi pisinkhre haire Kumja lisingani kulhumdoi gi May ahumdagi Manipur da ethnic violence thorakraba matung Kuki zo council gi maikay dagi Ministry of Home Affairs ki Mihutsinga ahan boina ngarang gi miphamadu pangthokibane Ministry of Home Affairs ki maikay da MHA gi Special Advisor Northeast AK Misra amasung Intelligence Bureau IB gi Joint Director Rajesh Kumbale saruk yakhe ngarang pangthokiba miphamadu da saruk yakhiba Kuki zo council gi chairman Henliang Thanglet na Luchingba Mihut Marigi Maikay dagi Manipur da thokliba irang asi political dialogue tawduna waroisin purangna bawafam thambaga Loinana matam supagi oiba political solution ama purangna bagi amata ngaiba lambide Kuki zogi oiba separate administration ama laibana oigani haiba wafam thamkhe Loinana makhoi gi demand sing yauba Cherol amaso Ministry of Home Affairs ki Mihut sing da pisin khi haire panba yabade Kuki zo council asi Kuki zogi civil society organization taraga marina semba Kuki zo gi apex body amani haina claim tawkhibane numit kharanigi mamangda Kuki zo council na thadorokpa Cherol amada Delhi da MHA gi Mihutsinga unagadawriba asida laingaka su sign tawnariba KNO amasung UPF ki demand sing da yumpham oiduna wari sanagani haina phongdokpa laikhrabane nakal amaromda World Kuki zo Intellectual Council na su Kuki zo gi demand sing thabak oina onthokpinaba Manipur gi governor da memorandum pisinkhre haire drone bombing da Chennabasing Faduna Cheirak Pigani CM Pawasi pandam pawsi dagi lokhatjavane Imphal West District ki Kangchup Singkhongda leiba manga suba Manipur Rifles MRKM da drone bombing sathaduna attack sathakiba thawong Chief Minister Nongthongbam Biren akanba mawongda yaningdaba phongdokhibaga Loinana
थौदोक असगी मतंग पुलिस न थिजिनबगी थबक चथरे चेन्नबासिंग सोइदना मकी चैराक पीगनी हाइख्रे चीफ मिनिस्टर न पाउमी सिंह द हाई हौखिबा था खरा असिदा मणिपुर द वायोलेंस की थौदोक वाथो खरा हंथरबने मरकसिदा था असगी तराग मरीगी नुमिदांगी पुंग मापन ग मिनिट 30 रोम ताबदा कांगपोकपी डिस्ट्रिक्ट नंगना लैबा इम्फाल वेस्ट डिस्ट्रिक्ट की मनुंग चनबा कांगचुप सिंखोंग टेम्पररी ओइना हांगलिबा मंगा सुबा मणिपुर राइफल्स की केम द कुकी मिलिटेनी सिंगनबासिंगना ड्रोन सिजिनदुना बोम अनी केम असगी मनुंग द लैबा बंकर मनाक्ता पोखाई की थौदोक लाइवक थीबने एमआर की केम द ड्रोन बॉम्बिंग चथरकी थौओंग लैंगाकना हक्सिन लौवे थौदोक असगी मतंग पुलिस न थिगटपगी अकनबा थबक चथरे चेन्नबासिंग लोगी ओइबा चपचाबा चैराक फंगनगनी हाइना चीफ मिनिस्टर न फोंदोखे थौदोक असगी मतंग पुलिस न थिजिनदुना ड्रोन बॉम्बिंग चथदुना पोखाई हनखिबा दुगी मचेत मकाई सिंग खोमजिनदुना एनालाइसिस तौबगी थबक चथरे लोइनना लमसांग पुलिस न थौदोक असगी मतंग द केस अमा लौखटपगा लोइनना एटेक असि कनाना चथबनो हाइबा चपचाना खंगदोकनबगी थिजिनबगी थबक चथरिबने निंगसिंगबा याई ममांग सही 2024 गी सेप्टेम्बर अमदा इम्फाल वेस्ट डिस्ट्रिक्ट की मनुंगसना लैबा कौक्तरुकता ड्रोन बॉम्बिंग चथखरबा मतुंग हंदकी असिना अनिरक सुबो ओइना चथरखिबा एटेक ने